Paushedi Yumpum Oiba Maroiba Pau Karab de Dojari. Poknafam office the granite Lngsillmbagi matangda Mioi Taruk police custody the Remand Loukhre. Mamang Thagi Tarag Humdoigi Numidang Weram Pung Taruk Minute Contragani Palom Tarakpada Kaishampa Tiam Leka the Leba Impalda Nungtigi Pongba Pause. Poknafam Amasung People's Chronicle office the hand granite Lngsillmbagi matangda Impal police station register Tautun Loukhre case Ambagi Sataraglipa. Investigation da Hanana Mioi Mari Fagatkhre Wang Pang Satarakpagi Maka Tarakpada Apamba Nupi ani amasu Paduna police custody da Remand Loukhre. Ngasi Chief Judicial Magistrate CJM Impal West ki court ki tha asigi taruk phawba police custody da Remand Loukhre banupi sing adudi Wahingbam Ningol Hairang Khongbam Ongbi Ibesa Sahin Pugani Mapuroba S Romes Lairian Jam Makhalekai amasung Laiton Jam Ningol Jumnam Ongbi Indubala Sahin Pugataret Mapuroba Wai Toy Nambol Tongkane. Makoi anibo Ngasidagi Houragani numit taruk niki police custody remand prayer Tauraduna. Court asida puthoraki bada police ki maikadagi pauche ani asigi office the hand granite Lngsillmbagi thodok aduda Chennaba maru eba equising masa khangdokpa amasung Poknafam pauche putha taruk phongba yaroi aiduna ki halaki bada Chennaba singki matangda chapchana khangba ngamdre haire. Loinana thokriba thodok sing asigi motive su chapchana khangba ngamdre bana maru oina chenariba amasung makhoiga loina Mioi sing Fagatkhre damak case asigi investigation mapung phana sathanabagi damak pharaba nupi ani asibo makhoigi custody remand tawinanaba haijarakibane. Panbajabadi thodok asigi matangda Impal police station Loukhre case FIR number 16/2021 under section 307 420468506 amasung 34 IPC 13 Unlawful Activities Prevention Act amasung 4 Explosive Substances Act kamari lainana Hanadam Mioi Mari Fagatuna tha asigi taruk phawba police custody da Remand Loukhre bane. Mioi sing adudi Saiton Awang Leikai deki hausik la kolta kaiten da leiraba MD Abdul Hassan sahi kuntraga Mari Apokba MD Iton Chau Kokta B deki Leikhidre MD Sahabudin ki machanupa MD Sarajuddin sahi kunga mapan Kokta ward number 5 deki MD Sangsu Mandagi Mazanupa MD Jamaruddin sahi yang mathoi amasung Kokta ward number 5 deki MD Muhammad Sahabudin ki mazanupa Maulana Tajuddin sahi kuntramari suraba Mioi sing asine. Case asi kamari leina hana Fagatkhre Mioi Mari asi Poknafam pause da hand granite Lngsillmbagi thodok aduba claim tarkiba kanglaipa Communist Party KCP MK Luang ki maikadagi ai faba ko Mioi amana sinarakiba mobile number 0 adugi khungul lirubada telephone number asigi sim card yon kibada Chennaba Kokta kaiten dalaiba Hasan dukan ki Mioi amasung makoigi mari leina Mioi sing haire. Bom Lngsillmbagi thodok claim tawrakiba amasung pause puthokpa yaroi haiduna ki halakpada sinarakiba mobile phone number 0 adu February taraga taruk lising ani kunmathoi da Kokta kaiten dalaiba Hasan dukan ki maikadagi activate tawkhibani habesu khangba ngamle haire. Masidagi dukan asigi mapu Abdul Hasan su phagalaba matungda atopa Mioi sing adusu phagatpa ngamkhibane. Claim tawrukpada sinarakiba mobile number adu dukan asidagi MD Jamaruddin na jon khibane. Aduga atopa mobile number amagi sim card na Maulana Tajuddin da jon khibani aibasu khangba ngamle haire. Amaromda case asiga marilaina Fagatkhre police custody Remand Loukhre banupi ani asina underground organization asida toina telephone taunakhiba singni haire. Atopa pau amatana matik saba praman piba ngamdrabadi machagi matakta defamation suit taugani Narayan Swami. India ki Prime Minister Narendra Modi na Podisari ki chakot thorang ki damak lupa crore lising taraga banga thathagiba adu Podisari ki hanagi Minister B Narayan Swami na lana sidaki aina Union Home Minister Amit Shah na charge tawkiba adu karigumba madugi matik jaba kudam changdam puthokpa ngamdrabadi Amit Shah ki matakta defamation suit tauragani aina hanagi Minister asina phongdorakle. Supreme Court ki judge sing Ngasidagi COVID vaccine kappa Houragani Apamba Vaccine khnba yagani. Laibak asigi khwaidagi wangba Supreme Court da judge oiriba sing hayengdagi ahuraga COVID-19 ki vaccine kappa Houragani. Vaccine kappa matamda Bharat Biotech na puthokpa Covaxin natragana Serum Institute of India ki Covishield ani ki marakta apamba khanba yagani. Hayengdagi hugodorba vaccination ki thoramda eligible oiba judge sing thabaktagi pothakraba judge sing amadi bakoi ki imung manung ki Mioi sing chu hidak kappa yabagi khudongjaba pigani. Supreme Court ki complex manung da vaccination ki thabagasi chathagani. Court complex da bangthuk kadoriba vaccination ki thoromda natrabasu government ki list da yawba hospital sing da judge amadi mahaki imung manungna COVID vaccine kappa yagani. Center ki guidelines matungina COVID vaccine ki mamal laugani. Private hospital sing da di dose ama kappa da lupa chani yankhai phawba charge tawba yagani haina Supreme Court ki registry na phangdorakle. CBI da amuk hanna thijinanaba khangankhre.
Assam Rifles na fake encounter the Sagol Sem Bikram amasung Kumantem Dewan ani Arkiba Tawdok Kamari Leikannaba CBI na Sathakib investigation ki matangda CBI ki maker ki Tawdok adugi matangda patik jaba kudam changdam amata Phangdre aina closure report ama file tawrakiba adugi matangda Leikhidre baga Bikram gi loina Bisagol Sem Ongbi Latani amasung Ifam gi maker ki CJM Impal East the protest petition ama file Loukhre Petition aduga mari Leikannaba court asigi maker ki Tawdok aduda chenariba kontra mari suba Assam Rifles ki personal amasung officers singi mathakta mara lay haibagi matik jaba khudam changdam kaya leibana CBI na case asi makhatan investigation Chennaba Fagatkhre Nagalam the case barbo nongmai na kaptuna hatkibada Chennaba mapa masa fare Mamang thagi kuntarit ki numidang athengba pung 13 minute kuntrarom tabada tagwa naurem Leikhidre naurem case ber sahi taragani apokpa and somen moirang chabo kana chaina bagi thokdok ta license ganna kaptuna hatkibada natana Mioi ahumbuna nongmai maruna panduna sokan kibada Chennaba kapwa hoitrom Leikhidre longjam asau sahim raga taru apokpa Leikhidre el iboton amade masanupa longjam rakesh sahini phuga maga singjamai police station na pharaba matung ngarang athengbada duty Magistrate Impal West na tha asigini pan pawba police custody iman Pekre Police na lokalakba FIR dagit nonghoy maruna panduna soklaba Mioi sing adudi kapwa naurem Leikhidre naurem inaw sahini fu naurem arjit sahi kungani pan naurem pung sahi kunraga mari Mioi ahum nongmai maruna panduna soktuna hospital da Leikannaba aduga naurem case verdict note AO sidal Baras Medicity hospital da Leikannaba purakpada lambi da Leikhidre Police na satarkba investigation ga mari Leikannaba kapwa hoitrom Leikhidre el aso amade magi masanupa el rakesh anida natana thodok asida sinaramba yai haiba nongmai singsu Yaona seizure item oina punna phake Nupi hatba nupa police na phare Zalwar police na masagi chahi kuntra mangarom suraba nupa ama mahaki loina bifudana hatpagi thodok kamari Leikannaba phare haire Police na phongdor kibada poli village da leiba Rakesh Minana ka hena yu ngawduna laklaga mahaki nupi bimla baiba mahaki Petina kanna fubadagi gyan mangkhe imungda khatna chainabaki makhol tabadagi yumthangnaba Mioi singna imungda changlutun yenglubada nupi adu gyan manglaga tarambadagi khudakta hospital da pokhatun Leikannaba adubo bimla bai Leikannaba ngmdana sikhibane Leikhidre nupi ki imung manungna thodok adugi matangda complaint tawrakpadagi Zalawar police na thodok adugi matangda case ama register tawkhibaga loinana thodok aduda chenaribara case minangasi mahaki yumdagi phakibane West Bengal gi BJP Lngsillmbagi ani Yaona drug case ta Chennaba Mioi taru Fagatkhre West Bengal gi BJP Lngsillmbagi ani Yaona Kolkata gi New Alipur drug seizure case ta hakthingna Chennaba Mioi taru Fagatpangamkhre haina state gi senior police officer amanangasi Kolkata da pawmising ko unabada Phongdokre ana agency ki pauna haire saibula magi mamangda drug case to Chennaba Mioi manga Fagatkhra matungda Mioi sing aduna interrogation tawbada haidorapadi ngarang ahing ikon konba oida state ke BJP leader Rakesh Singha naknaba Amrit Singh kauba khongloi ama Kolkal region ki manung chanba Wadgung ke police station area da leiba orphan gung ke market manakta ke police team amana Fagatkhre Leader Rakesh ki khongloi asi adi ganga canal gi nakanda leiba set amada chingnaningai oiba maungda leirambaga loinana police ubada pakhatuna Chennaba honaringai da thachilaga Fagatkhebani haina police officer aduna media da paudam khe aroiba content singa sege baroiba pau khara asi paudam jeriba Manipur local news YouTube channel amadi Facebook page asidagi yengbir poknamba pathaga jari channel lesin adum da kanarabadi subscribe to video singna subscribe to biram loinana like and share to buso kawbi ganu punamakpu amakhana thaga jari